Hangzhou Asian Games to Manipur ki shannaroi mapan na tongan-tonganba mashana marida medal louduna India ki anouba puwari shembada chaona mateng pangkhre. Mamang thagi kulum doida ki hogduna tha asigi nipan fawa sathakiba Hangzhou Asian Games lising ani kun gahum doida India ki contingent Shatru Kuntramari Ministry of Youth Affairs and Sports na yauna na bakan gatpada Manipur gi shannaroi nimfum doi yaurokibani Manipur gi kalakiba shannaroi sing aduna tongan-tonganba mashana tarada India gi mahut sinduna handaki Asian Games asida sarugyaki maduda Manipur gi shannaroi mapan na wushu canoeing nupa amasung nupi gi hockey amadi nupi gi sepak takraw reguda medal louduna India asi malem gi shana kon abagi lamda singthaningai oiba leibak amani haina saktakpada sobathokdang lokki Hangzhou Asian Games lising ani kun gahum doida India gi damak medal lobangam kraba Manipur gi shannaroi sing adudi kg humfu gi wushu mashana da silver medal gi mapu oibangam lakravi naurem rosivina gold medal lobangam lakraba nupa gi hockey da sharugya kiba sanglakpam nilakanta bronze medal gi mapu oibangam kiba nupi gi hockey da sharugya kibi sushila chanupukhrambam amasung bichu karibam men's double gi canoe sprint 1000 meters ta Bronze medal fangbangam kraba Sunil Salam amadi nupi gi sepak takraw raguda bronze medal fangbangam lakrabi ilangbam Priya Oinam Chauba ilangbam Lairen Tombi amadi ayakpam maipakni Ngarang loisin kiba Hangzhou Asian Games lising ani kun gahum doida India na gold medal kun ganipan silver medal kun tranipan amadi bronze medal nimpumatoi punna medal samaga shumna taret logduna medal telida marishuba position kan bangamki loinana Asian Games ki puwari da India na medal kwaidagi yamna lobangam bagi puwari amashu simki